Aranba Paoni ARPRO Pau asi ngasi nungthil phongkhiba kangla pau siadagi lokhatsaban nei Ukhrul Times ki ngarang phongkhiba pauda Indian Forcing Assam Rifles Territorial Army na Myanmar gi ngamkhaida base tawduna leiba KNAB PDF ka pullaga Naga Army amadi Manipur da proxy war sathari hairiba pau asi yumpham yaudaba Aranba Paoni haina Assam Rifles ki PRO Lieutenant Colonel Staff Officer na khuyek piduna thadorok pa cherol amana sengdorak le PRO gi cherol aduna makhata na hairibade asigumba pau asi tha asigi taraga manga dasu GPRN gi press release amada su phongkhre Assam Rifles na me kundasu sengdokkhre pau asi hanjin na phongba pau ne media na asigumba pau asi oiriba phibam masida tungda mawong taraktaba yai haina Assam Rifles ki PRO gi cherol asina haire Kukigi Gari Tongduna Lakpa Thabak Suba Non-Manipuri taruk Khunjasingna Faraba Matungda Policeta Sinnakhre Pau asi ngasi nungthil phongkhiba kanglaipa ki maira pausedagi lokhatsaban nei Imphal West District ke Loitang Khunau area da cheki Thabak Suba Non-Manipuri tarukna Kukigi mingda leiba Gari Tongduna Lakpa da miyamna check tawraba matungda Sengmai Police Station da khusinaraba matungda Police na verification chatharaba matungda thadokkhre haire Pau asina hai Non-Manipuri cheki mystery taruk ase Loitang Khunau da leiba yum amada tile thabagi thabak tawduna leiba nei Makhoina thabak maphamdagi makhoina leiriba leimakhonggi varagi yumda halakpa matamda Khulkhulda khul ngakpa sing amade Khunjasingna lambi chatpa sing check tawbagi thabak chathabada makhoi taruk check tawkhe Maduda makhoigi Aadhar card na chingbada Non-Manipuri ngaktani haiba khangba ngamkhe Aduga makhoina tonglakliba Activa amagi gari gi chechang Kukigi mingda leiramba thengnakhe Car registration number AS 24A 4429 asina Assamdagi miyoi amagi mingda leiba oiramkhe Kukigi mingda leiba gari tonglakpa aduda miyamna singnaduna wahong pahong sathakhe Kaina thangda Sengmai Police Station da pau piduna police ki kangbu laktuna miyoi taruk amadi makhoina tonglakpa gari singadu Sengmai Police da pukhatkhe Police Station yauraba matungda kumna verification chatharaba matungda cheki mystery Non-Manipuri taruk adu ngarang numidang pung taraga mathoi taba matamda thadokhi haire Non-Manipuri taruk adudi Abu Salam chahi taraga taret apokpa Burhanuddin Laifam Assam ge Karimganj District ke Ahmedpur haujikna leimakhong MS Godown Nur Ahmad chahi kuntaruk apokpa Nazamuddin Laifam Assam ge Karimganj District ke Jangyalub haujikna leimakhong MS Godown Sarun Haq chahi kunmari apokpa Arifuddin Laifam Assam gi Karimganj District ke Zurbari haujikna leimakhong gi MS Godown Joinaluddin chahi kunithoi apokpa Gopal Paudel Laifamna leimakhong P Molding Part 1 Santos Paudel chahi kulumdoi apokpa Gopal Paudel Laifam leimakhong Nepali Vaste Hanif Uddin chahi kuntaruk apokpa Edin Uddin kawe Assam gi Khatanpur dagi nihaire Trust ki guideline Indaba made register tawdaba de-addiction center sing tha ahum gi manungda Thingjillagani pau asi ngasi nungthil phongkhiba kanglaipa ki maira pau sedagi lokhatsaban nei Kakching District ki manungda leiba Treatment and Rehabilitation of User for Social Transformation Trust ki makhada piba guideline Indaba made register tawdriba lanai de-addiction center sing tha ahum gi manungda Thingjillagani haina District asigi Deputy Commissioner na thoki cherol amana khangankhre maram asina hana hairiba center sing asida layeng duna leiriba miyoi singbu District asigi register tawraba atopa treatment center sing da hongdokhinaba su khangalagle cherol asina hai karigumba hairiba center sing asina register tawnaba mari leinaba che sang sing pisilaktrabade hairiba register tawdaba center sing asigi mathakta Social Welfare Department asu thabak laukalagani haire Makhoi sangi mathakta laukhatpa action taken report amasu Manipur Human Rights Commission da pikhatlaga nei masiga loina na Kakching District ki manungda leiriba de-addiction center sing haibade Healing Point Machin Manau Hill Kakching IRCA Fidam amade Better Living Rehabilitation Center for Substance Abuse Behavioral Addiction Soraching Wang Kakching Private De-Addiction Center ahum ase haujiki waina Mari leinaba singna sakhangdaba register tawraba sing waina leiri haire